Pension gi senpham pithokpiu. Imphal Municipal Corporation IMC gi pensioner employees singi tha taru ki pension gi senpham pithokpidabana maram oiraga corporation asigi pensioner ahalaman sing kok to khut hamnare maram aduna athuba matamda laingakna October ing lising ani ga kungani thodi ki March ing lising ani ga kunhumdoi phawgi tolobasi athuba matamda pithokpiu haina Imphal Municipal Corporation Pensioner Association sirol amada appeal torakli amaramdana oza amadi mahairoi singna khongjang sangsingki ngasi Padma Ratna English School Kaksingi staff amadi mahairoi singna school asigi gate school asigi staff amasum mahairoi singna mass agitations against the site's influence on peaceful academic atmosphere haiba banner makhara pangthokra haidi agitation asi pangthokibagi nungge buafamdi ing tapa amadi santi laina mai masing tamliba school asida kanagumba karigumba miyoi natragana kanglup amatana oja sing amadi mahairoi singda ayet apan pibigano Tuan ba sejai kya saiduna school gi mingchat thian ba yawa thabak thoram sing toklasi haibasini hainsu pausna makhatana phongdurakli makhasa tharakpo oina mem special content ama ngarang phongkiba sangai express pauksi rig editorial page lamai taruktagi special content ma lokhosara kana mem na thamjage Meitei gi Harao kummei sing marakta Thabal chongba Manipura tuan furup kiana puna khundaba maramna Manipura khundari tuan furup singa sigi masa masai goiba Harao kummei kya leizari Meitei furup ki tuan nat goiba Harao kummei leizai masina Manipura sai khudingi Harao kummei kya pangthoktuna lakli hairiba nat goiba Harao kummei singa si lamdam sigi punsi rol sagona dun lakpada natana Manipuri singi punsi gi su yamna naknaba mari leinei asigumba lamdam sida pangthokliba nat goiba Harao kummei singa sigi marakta Meitei gi Thabal chongba kummei si somani Thabal phaba hingda Harao tiamba phongdoktuna miyam puna khut samnaraga ikoi koina chongba dubu Thabal chongba kawi masinga lingi matamdagi lairaklaba maitraba ki nat goiba kummei mani kummei si guruna masa ibungo singna takpi kiba nongkhong tarela koiba haiba tudagi haunarakibani adungai guru sidabana taibang thadoklamdai magi Thabal sinnaramagidama isa ibungo singda nongkhong tarera koinanaba yathang piraklabada sanamahina kaitongduna nongkhong koiba sakhi sanamahina malem koiba sakhidringai manau kunjin tumthokpana mama leimarena takpibadagi gurugi phanthong tarela koiduna pakhangba mingthon phangbaga loinana gurugi mahut silaga Thabal kakhi sanamahina malem koiruga halaklaba matung gurubu khurumge tawbada pakhangmana thamki maduragi sanamahina sauduna pakhangbabu hatke haina tanarakhi sanamahina pakhangbabu tanarakpubada laibungdau mapal lainura tarena khusamnaduna sanamahi bu thakhi makoina nupa ama nupi ama khana lengbagum koina lairaga pakhangbabu mayaida thamki asigumba lik lengbagum paring sana chongbadubu liksari chongba haina khangnai sanamahina tanchilakpana henjilakpadagi pakhangmana yen onduna ketre ke haina sele sanamaina kai onduna momo haina tanare asumna kai yen chongkhibadagi kekre ke chongba hokhi kaukhi kekre ke chongbada khusamnaraga koina chongkhibadagi Thabal chongba kummei si oirakhibani ngalingi matamda Thabal chongba si sahi amada numit manga taruni khak pangthoklambagi wafam su thengnai Pandit Moirangthem Chandra Singagi mot matungina lamtagi thanil numitagi numit manga ni songlami haibasini aduga lairen mayum ibungo halnasu Thabal chongba kummei si numit taruk nidang numidang na pangthoklami haina motpi masina sahi amagi manungda yamna tangna numit manga taruk ni khaktang yamna mamal laina chongnaramagi masangni aduba haujikti Thabal chongbagi akaknaba numit masing leitabagum tawre aduga masi yauksang matamda songnai haiduna yauksang Thabal haina khangnarakpa simaksu maitrabaki nat goiba kummei sibu mitau tambu oina uhalaklaba maram oiri ngalingi matamda lampak natragana sumang amada masa masu oibisinga Thabal chonglaga ahlamana yengnarami matamadura songbadi isai hanba yauduna phajana songlami matamadura mayamadi duloki maphamsu thoina leramde Thabal gi mangal mayam ikoi koina apako sumang amada songnarami kanagumba mayamadi dulokna singba yauningba singna tawdri dulok lemtana amakha loinana songnaba su yawi
isai heiba mana mayayda leiduna natragana makok singduna isai saklaga mayam aduna punna khumduna harau tiamna pangthoknarami aduga laidel the khum songbagi satnabisu leirami ningsingba thoktaba matamda samnarami haina thajanariba thabal songbagi isaidi kekrek kek momo yangoi samba xiao xiao tokpaga khambaga kaiga yenga yenkhong phatte tasilo laigi yeni saphade wainause saro langmai lainause kekrek kek momo yangoi samba xiao xiao haibsini adubu thabal songbagi isaida asauba ahongba lakhibasi taragani pan subu sei sagi matamdagini matam asida sanamai pakhangbagi wari isai moirang sayongi wari isai kombireibu saithabi isai konthawjam nongarulgi wari isai na singmuna thabal songbu kummei isai singoirakhi masigi mathakta matam sida hindu dharmana maitrabakta sapu khanna haijlakhibana hindu dharmaga mari leinaba isai kyasu thabal songbu kummei da samnarakhi aduba hausiki matamdadi thabal songbada isai yaunadre kummei asida yamna maruoiba amana mikon thaugonbagi thauramashini satnabi am oina laikai laikai dugi thabal songba haukiba ahanba sumang aduda aroiboina sungduna thawai mikon thagonbagi thauramasi pangtonai aduba haujikti matamdugi satnabi du uba phangdre amoramda hongmanaiba khunai sigi yawol matungina thabal songba kummei asisu thengthang kya da hongma lakhi ahanbada inglaba thabalgi mangal karimata yauduna songnarambadagi lemtan natragana haplen audri amadi tolopna singba yauna songnarakhi matam asida thabal songbada isai salga songnarami masigi matung mait amadi tram karnat dona singba yantra khara yauraga songnarakhi matam asidagi thabal songbada isai yaunadre yantragi matengna film isai na singu khongduna songnare aduga haujikti sakholakpagi matungina angakpa makalgi tube light makalgi decoration tawduna makal kyagi instrument sing sijinaduna mit thaklaba kummei ama oina sel yamna sangna pangthoknarakle masina thabal songbada sel yamna thadaduna ahenba tanabagi mawang amata lakli masigi mathakta thabal songbagi mawang matau khuchong laksong dasu ahongbu kya ubu phangi ngaligi matamda thabal songbada khongthang ipom naitak tawna mang thana khong songduna sali masigi matung khong animak khongthang ani rak songduna khongjau haiduna songgi mong satharakhi matam asi fawo isai saktuna ithak irang yauduna yamna ingna songnarami aduba haujikti makhal kyagi thabal khusongda songnarakle film na singbada yawba dance ki matau tamba lairiba thilliba khongliba yantragi khonjala duga sanana magi haijaba kya puthoktuna ithak irangi kuyoma mada songnarakle aduga hanadi sahi amada numit manga taruk nidagi hena songnaramdabani adu haujikti thabal songmugi aknaba numit masing nairaktre masina ngalingi matamdagi sathaduna lakliba thabal songma kummei si thengthang kya da ahong lakhi haibikai aduba honglakliba masaksinga sina fajaraba nat koiba kummei sibu amadi khunai sibu karama maikaida puribagi haibadudi punamagna khandaba mathautai haujikti laisabisinda natana laikai da lairiba mausingisu mausingi oiba tonganba thabal sinduna songnabagi satnabisu laire masidasu natana thabal songbada phajaba tanaba phajana songbaduda mana mathum piba thabalgi competition kyasu pangthoknarakli aduga thabal songba kummei si Meitei furup khakta natana manipura khundariba tongan furup singi miyoi singsu laktuna sarugyai aduga ningol oibisingna thabal songbada masagi laijaba natki oiba phizol setsai masina ningol oibisingna natki phizol setuna khut samnaraga ingna sina songba thabalna jatiye sibu masak takpada asobu thaudang hori matamgi matungina haujik thabal kummei ama pangthokpa matamna thadariba sel asi khasi kharaki nati masina imung manungi amadi leba asigi sitmilonda asoba saifu ama pinanaba maram oirakli masigi mathakta pakhang laisabisingna thabal songbabu makhoigi pukninggi yaka phongdokna phamni nungsibu unafamni haina lauduna ithak irangi kuyoma amada sagalakpigi mami sauna tarakli masimak laibak thibani tasengna Meitei gi thabal songba kummei asidi ithak iranga mari lainana hourakhibanati laisem longa mari lainana hourakibani lainura tarina sanamai gi makhutagi pakhangbu kankhibagi warini asigumba thabal songbagi haujik honglakliba masa asina hanagi leijaramba asingmo saktamadu mangsilakpadana tana tonganbu wantuk amada sakhinaba marama masoirakli nakalamada matamatamgi bikhya niba hainarubigi Meitei nupi singadugi sadanauda oiribi ngasigi maitrabaki
chanu ningolsingna thabal chongba kummei ama pangthoknaba honabada yum changduna mating lauri lambi sorokta thoktuna asat awoksingdagi sel niri masidasu natana nupigi wathokna langoi salaknaba matam asida ehing tanglo athingba phawba thabal chongphamda chanura oibisingna ningaidana laithokliba asina lamdam sigi chanura singi laibakta kari oirakani masigi mathakta haujikti miyoibigi marakta wakal khantaba watpa ngaukshinaba kya yaurakpana thabal chongphamna khatna sainabagi thawdo wathok kaya su thokta nate tasingna thabal kumai phangsinga singasidi model yaudraba nisana lakhalaba naharul kyagi yakabung oirakli masina maira paibi laikai mapung mapasung clubkin harul singda ngak sielaga matamgi matungna lakli ba ohong masarun singa du loinana thabal chongba kummei si ngasi phawba maitrabakta leptana pangthorakli haipiyai amuka hana Meitei gi Harao kummei singi marakta thabal chongba Dr. Rosen Texam Makha satarakpoina topa pawm nama Karnataka gi assembly mikhal sina notification thokre BJP na ani suba mirep ki list lak thokre sitting MLA taret ticket pikhidre election commission gazette notification thokhibaga loinana lakliba me 10 da pangthokadoriba Karnataka gi assembly mikhal gi process ngasidagi formal oina hokre election official amana haki sina notification thokhibaga loinana lakliba assembly mikhal asigidamuk mirep singna ngasidagi makogi mirep se pisinba yare mirep se pisinba yabagi aroiba matam April 10 ni haina phongdokladuna mahnaiki April 10 ga mathoida mirep sing scrutiny tawgani amadi April 10 ga mari phawda mirep singna mokhogi mirep se laukthokpa yagani official dunaiki state sigi assembly seat saniga 10 ga mari maki oina me 10 da supnagi tangkak am khakta da vote thadanaraba matung vote masingna me 10 ga homdoi da thigani state sigi apun me assembly constituency saniga 10 ga mari dugi manungda 13 ga tarukna schedule caste ke masung 10 ga manga na schedule tribe ki reserve ni haina magna phongdokli magna haki lakliba mikhal asida voter crore 5.24 na polling station lising yankhai gi nipan ga sani ga mark ko nithoida makhoi gi vote thadanagani panma yawadi mamangum lakliba mikhal asida su ruling BJP Congress amasum Janata Dal circular gi marakta maike hunggi weba mawong da lamba tawnabu uba phangadoribani amaramda lakliba assembly mikhal asigi damak BJP na mingkun go humdo yaw party asigi ani suba mirep ki list lakthokibaga loinana senja thunja tawbagi maral da handak da phakiba madal birupak sapa yauna sitting MLA tare ticket pikhidre party asina hanana mirep samaga marfugo mapan yoeba ahanba list lakthokrabani mirep kungo hundoi gi ani suba list lakthokibaga loinana BJP na haujuk power pun mirep saniga taragani thugi ming lakthokhre amadi haujuk mirep lakthokadaba waliba constituency taragani thukta mangaire ani suba list aduda schedule caste mirep mari schedule tribe mirep amama sumnupi mirep ani gi ming yauri senja thumja tawbagi maralda handakta lok ayukta police na phakiba sanagiri gi MLA madal biru paksapa ki matakta BJP na ticket pidriba atai sitting MLA sing adudi Nehru Olekar Haberi oinana MP Kumar Swami aduga B Sukum Shekti CM Nimbanavar N Lingana amasum SA Rabindranath hairi hani supawsna pali laklibe assembly mikhal asigidama Congress na suhana na mirep samaga humfuga manga gi ming lakthokibaga loinana Janata Dal secular na su mirep maudraga humdugi ming lakthokhre maraksida BJP na ticket pi khidabagi matung Modugeri gi MLA MP Kumar Swami party dagi resign tokre ohumlak MLA oina karakraba Kumar Swami na haki mag legislature oibedagi resign tawbagi serol su athupu matamna assembly speaker da pisilagane ma ki supporters singa masu ma ki constituency gi miyam ga khanaraba matung ma ki makhata ba khongthang leblagane hanasu magna phongdoki haujima ko ina ma ki sapsaba phire phongdoktrabasu SC community gi lusingba si Janata Dal East yauraba natragana independence oina mikhal thengnaraba yai thajari hanasu pawsida makhatana su phongdorakli makasa tharak poina to pawmna Pakistan gi Supreme Court na federal government party singa notice issue tawkhre Pakistan ki Chief Justice ki power kaknanaba bill gi mayok thangat pa wakat amagi hearing sagol sunumita Supreme Court na sadakre amasum federal government amasum political party singna notice issue tawkhre leba asida judiciary ga ruling collision ga umkhatnaba hengalakli amasum judge sing leiba leitabagi makhapona proceedings singi numi laukthokani hairaduna Supreme Court na mathang sayol phawba hearing ethoki sagol sunumiki hearing da Chief Justice Umar Ata Bandial na judiciary gi maning tamba si maruiba wapam amani haikibaga loinana magna parliament ki ikai khumnai hainasu
panki hainasu don pauksin report tauki so motu proceeding sing paikhatnaba amasum pen sing semnaba chief justice ki sakti sing lakthoknaba hotnariba supreme court practice and procedures bill 2023 gi mayok thangatpa wokat sing supreme court ki just nipana sawa bench aman hearing satakhi chief justice ki mathakta bench aduda justice Izazul Ahsan, Justice Munib Akhatar, Justice Mazhar Ali Akabar, Justice Muhammad Ali amasum Justice Ayesa Malik, Justice Hassan amasum Justice Said Wahid Yawi. Sagol sunumite hearing manungna koona political parties in federal governments, Attorney Generals for Pakistan, AGP, Mansur Awan amasum Pakistan War Council, Supreme Court War Issuations of Pakistan amasum case adugi ate respondents in notice in issue tauki. Sagol sunumi ki angan mada federals collision na zone statement ama thoki amasum legislative process pumloi loi dringaida wa thokaiba bench ama siamnaba Supreme Court na thangkiba khongthang adu mamang na amukta thokidaba thawdokne amasum yaba ngamloi haikenesu pawsida makhatana su phongdorakli loisilakpoi na tentang na topa pawm na Pakistan gi province the military operation na terrorist ahum sikre Pakistan gi khanu su thangba saruk ta leiba Baluchistan province ta military operation amada terrorist ahum sikre haina Pakistan army na sagol sunamita phongdokre province adugi Thabal city the security force ng masumi samsing no may kapsin mada siena ba terrorist singi lot pamama takthokna ba operation na masataki haina su military gi media wing inter services public relations ISPR na sirol amana phongdoki nanthokna ba anmi sing thingmagi thabak sa tharinge terrorist na security force na no may kapsilaki haina su ISPR gi siroladuna hairi numai kana kapnaraba matungna terrorist ahum sikhen sumakhatana siroladuna haiki harkraba terrorist ngadu mapamaduda improvised explosive device pumbada senaba singne so hairi terrorist ngadudagi numoyam sum numoi maru mayama mas fogat ki hainasu ISPR na haiki aduga hausikoi nadi myam paw su matanga solution jarage mas myam pun anoba update ngaminase